Vidya Bharati Shiksha Vikas Samiti Manipur Sinduna Bal Vidya Mandir School gi Herachandra Boys Hostel in Thong Maharashtra Laisem Basana Jawana Hunabi Matung in a sangaduna meeyamda khutsinnakhre Palace Compound leba Bal Vidya Mandir gi Sudarshan Hall Pangtuk kiba angang yangkhai chanba Boys Hostel sangabagi thorum aduda Rajya Sabha gi MP ining thong Laisem Basana Jawa MLA Thongam Bishorjit MLA Sapam Nishikanta MLA Govindas Konthok Jam MLA Mayang Lambam Ramesh Education as Government of Manipur gi Secretary Naurim IAS Govind Chandra Mohanta Sangatha Mantri Vidya Bharati Akhil Bharatiya Shiksha Sansthan Ulhas Kulkarni Akhil Bharatiya Karyakarni Sadasya Rashtriya Swamsevak Sang Dr. Wailam Singh Basing GGM General Manager NPCC Limited Northeast Zone Guwahati Yumnam Khogen Singh President Shiksha Vikas Samiti Manipur na Singbana Atuba Mitungna Singh Oiduna Thoram Adu Sarukya Ke Thoram Aduga Marilena Rajya Sabha gi MP ing Thole Simba Sana Jawbana Phongdorakpada Bal Vidya Mandir School asi Hanadi Hauzik Leiriba Building asigumna Leiramde School asigi Anisuba batch da mahaksu lairik tamlaki adum oinamak ngasi miyam mamangda thoktuna thabak toba ngamliba asi school asidagi phangnakba mahi adunani haike loinana mahiroi ama oiringai matamda lairik khak tamba natana tonga tonga ba activities kaya tamlakpa asina ngasidi mimang thokpa ngamlibani amadi school asigi oja singna mahiroi sing loinaba matamda makhogi masa masugum loinaba asimak thagat ningai ni loinana tungi yumbi oigadoriba mahai tamliba mahiroi singna lairik khakta thawai yaubagi mahuta mareibak majati nungsibagi wakhalon adusu chelhaningi haike School Pudimana, Marumoli, Mahiroi Singh Selma Matanda, Mariba, she had was a half of Mosa. Adubu, Sigi School Sinadi, Ripoda, Sahi Nipudi Mamanda, Aduba, Seraya, no Sumatanda, no Universities. Aduba, Paklang, Simaset, Pugis, Darona, Paklona, Karga, Maduda, a good Idana, a good Mahiroi Singh. Ada tujuan itu yang bukan ini kan usaha itu, betul tadi kami berkhidmat juga, anak tua yang ada di mana jadi. Ada madu pernah mungkin mahir ni nasi, ikolah nasi mayami wangda lecture juga, aduga wangda berkhidmat mayami selat tu bukan berusaha, sekolah cina pergi juga, tumba, ikut di dari hajat dari contribution juga, kita bukan menjadi